Hi mayam, ngasidi Kaang aloiba numit ni aduga ngasi se akhoi khunda Kaang chingane hai ko aloiba numit sida do ho pagi di chinghaudre duga hojikna ai khechri hauge tawri ko dogi sem sari sida leire khechri hona ba asina khechri hobagi ko aduga asina uti ma tawge na aduga asina ngauthong ngaubagi ko